Arambai News Guwahati da Manipuri Pao tabiriba singbo ihan hanba maktada chingangbam Sujitrarani na khurumjari hojik ngasigi samlapa mariba pau sing lobirasi Asamda hojik fawda COVID-19 ge apunba confirm case masing lising nipuni ga chamapan supna mari sukre lising kuntrani ga chahum marphu marina naba phakre lising taraga chamri tarani thoina active oiri ngasi nauna miyoi mari amasu laikanaba ngamdana laikhidabadagi apunba laikhidabagi masing chama supna mapan sukre ngasi laikhidraba miyoi mari ase Kamrup Metro Sivsagar Tinsukia amadi Dibrugarhdagi amamamne chahina nifu manga dagina marfu fawbagi manungda laiba miyoi singne ngasi dagi Guwahati da unlock 3 hokre inter district chathok chasin tawbasu ngasi dagi hokre panba yai inter district chathok chasin tawba yari ba se ningthau kaba amadi lepak pokpa numit khaktadane maramaduna ngasi Guwahati gi ISBT da mi inakhi ASDC gi akhanaba masing khara khaktamak service tawgadaba maramna ngasi athengba fawba mi inakhi haiba yai Gym, parlor, saloon, hotel amadi restaurant na chingba ngasi dagi hangba haunakre adubu cinema hall amasung swimming pool na chingbadi hangbada athingba thamle Guwahati amadi North Guwahati gi marakta ferry service su ngasi dagi hokre Sarkar gi amadi sarkar gi nataba office singi employee sing chama da chama ngasi dagi kaba haunakre mato sumna ngasi dagi Guwahati mahusagi punsida hanjilakpagum uwa fangki panba yabadi Guwahati sahar da chelibasi city bus chatret mukne office sing hanglabasu city bus selhandaba sina miyam gi chathok chasinda achouba awaba amadi oikhi hangdokliba sing ase changyeng amoina tha asigi tang 13 fawbadangine hangdokliba amadi komthokliba sing asigi marakta chahi 35 mathaki miyoi sing amadi chahi 10 makhagi angang singdi ana layingbagum bagi natana yumdagi mapan thoktanabasu sarkarna khanghalakhi Guwahati da security force ki senior official singa Minister Himanta Biswa Sarma ga phaminaraba matung Assamda Defense Force haibadi Army amadi Central Armed Police Force ki maikaidagi plasma donate tongningbagi apamba phongdorakre hairi panba yai state asigi COVID patient chamaga 15 da hojik fawda plasma therapy haukrabani ngarang numidang wairam makha majuli gi Sri Rampuria khunda miyoi kun samna da hinghore wagi thong ama tektharakpadagi miyoi singasi isingda takhi adubu akanba ising ichel marakta makhoipnamak iroiduna punsi kanba ngamhokhi mathag Assam gi Nazira gi gelekida Bagjan gi mipainingai oiba thokdok adugumna ama thoke torambadagi kanba ngamhokre geleki area da ONGC gi pipe ama pokhaibadagi gas leak oiduna area si gas manamna kiningai oikhi maikhuna pungmamamki Miyam mi painaduna yum kai thadokuna fawba chenba haunakhi adubu ONGC gi maikaidagi khudakta section thorang kaya paikhatkhi GI line isolate tawbaga loinana ngasi nungthil pung amamuk taba adwaida depressurize tawduna leak oiriba du thingba ngamkhi hawjiksu line asi semjinbagi thabak tawri hairi Manipur da hokiba pung kunmari sida nauna miyoi marfumapan COVID-19 positive oikre masigi manungda mangadi Central Armed Police Force CAPF ki personnel singni marfu marina michamne maramasana state asida apunba confirm case masing lisingani ga chamapan kun sukre kumapan na naba phakhibaga loinana apunba naba phakibagi masing lisingamaga chama niputare sukre lisingamaga chatret humpu tarukna active oiri laikhidabagi masing taret sukre ngasi Imphal West ki lamboi khongnang khongda leiba Manipur Trade and Expo Center da phamung lising ama leigadaba COVID care center ama Manipur gi CM N Birena hongnabi matungina sangakre hawjiki oinadi phamung chahum khak thakigadabani thoramasida CM na hakchang da hek chingnaba phawraklabadi khudakta test tokthokpiu mangjungnana ngakthok hounaba amadi atopa miyoi singda sandoktanaba hotnaminasi haina miyamda haijarakhi mato asumna siraba matungda positive oi khanglakpagi case Manipur da yamlakpadagi wafamasi CM na hairakibani positive oibagi chang hingalakliba sida miyamna chingnana hanglakhiba wahang kaya gi pakhum piraduna masi local transmission ni Manipur da ngasi su community transmission leitri haina CM na makhatana sengdorakhi Janims Hospital gi casualty da ngasi COVID positive oibani haiba anaba ama layingnaba pusilakpadagi doctor nurse amadi miyam mipainakre khudakta positive oiraba miyoi adu cheksin thorang lokhatlaba matung atopa mafamda puthokduna thamki thawdog asidagi hospital asigi casualty pung 95 gi oina thingjinkre
Thangwaiban United Club ki ngarang sodium hypochlorite solution kapthokpada saruk yakiba club ki member amagi imungi miyoi ama positive oiba yaurambadagi hidak kapthokpa aduda saruk yakiba miyoi 13 mak Thangwaiban chinga khamlai kaida leiba NIYOC club ta quarantine tawkhre. Handakta positive oikraba Union Home Minister Amit Sahaga unaruba Manipur gi Rajya Sabha gi MP Leisemba Sanajauba COVID test tawbada negative result phangkhre. Manipur gi achouba medicine stockist ama oriba Imphal gi MG Avenue da leiba Dhana Lakshmi gi imungi miyoi ama COVID positive oirakpadagi stockist asidagi hidak loba kinabadagi pharmacy sing yoningai hidak leitabadagi thonglon bagi phibamda laknare hairi. Ngasi Assam da Manipuri singna Manipuri lon ga mari leinana changchiliba ihau asibu Manipur gi sahitya gi lup kyanasu sokalakre. Manipuri Sahitya Parishad Imphal gi President Professor IS Kangjam, Writers Forum Imphal gi President Kaisam Priyo Kumar Singh, Naharol Sahitya Premi Samiti Kansipur gi President L Upendra Sharma, Manipuri Literary Society Imphal gi President S.H. Prahlad Sharma amadi Asailup Manipur gi President Dilip Mayengbam yauna punna sahi tawba chirol amada selection committee natraga APSC na loba thabak lobagi parikha singda Manipuri lon gi matangda Assam gi Manipuri singna mayok nariba awaba si kokhanabagi damakta Assam sarkar da taksin binaba Manipur gi CM N Birenda memorandum ama pisanduna haijakre. Aduda sunatana Assam gi CM amadi Education Minister da so selection committee natraga APSC na loba parikha singda Manipuri lon bu language of examination oina yahunabagi haijaraduna email gi khutangda memorandum su pishinkre. Manipur gi literary organization manga asina Assamda Manipuri lona English amaga chamapan yankhai taruk tagi hauna LP thakta tamba haurakibadagi hauraga ngasi Assam University Silcharda MA amadi PhD course Manipuri da leirabani. Brahmaputra Valley dana Assamese, BTC dana Boroland ngakpigani, BTC dana Boro lon aduga Barak tampaktana Bengali lona parikya thaba yabagi policy leiba asina Manipuri candidate singdi recruitment process ta yaubagi khudongchaba leitre. Maram asina Assam gi anoba language policy asina Manipuri candidate sing Assam sarkar gi thabak thaba yaroi doriba si kokhannabagi damakta Manipuri bu language of examination amo oina yauhannaba haijarakibani. Sahitya gi lup manga asina memorandum pisan khraba matung Assam gi Education Minister oriba Himanta Biswa Sarmana hiramasi gi matangda email memorandum adu phangle hairakibaga loinana contact torokpagi damak thagatchari amadi haijarliba si aikhoina process toragani hainasu paukhum halakre. Manipur gi mirol asibu muthatuna loisinabagi damak drug ki aphongba amadi aronba lalong kaya chatharakliba asida lebak miyamnasu thongna leina thingnanaba mathau tari. Hanagi Chandel ADC oramba Lukhosai Jogi drug case asida lenga ki sakti pari ba miyoi sing politician sing amadi law enforcing agency sing Chennai haiba wafam phongdok narakpa si lamdam asigi yamnamak kiningai ni case asi CBI da sinaduna athuba matamda thigathan pham thoi haina Kanglei Indigenous Martial Arts and Cultural Society Kimex na phongdorakli. Mizoram da up COVID-19 ga apunba confirm case masing chamriga marfunithoi sukre ngasi gi oina mioi taranithoi positive oiki mioi nipana ngasi discharge tawkibaga loinana apunba discharge tawkibagi masing chaniga humputaruk sukre chaniga 13 na active oiri leikhidaba amata yaudri. Nagaland apunba confirm case masing na lisingani ga chama kumapan sukre ngasi nongna mioi chamaga marfudramari positive oiki. Mioi mapan na ngasi discharge tawkibaga loinana apunba discharge tawkibagi masing chatruka yankai taret sukre lising amaga chamri humpu marina active oiri leikhidabagi masing mari sukre. Arunachal Pradesh na apunba confirm case masing lising amaga chatruk marfudrani pan sukre chamapan ga marfutara taruk na naba phakre chatruka marfudra mapan na active oiri leikhidabagi masing ahum sukre. Tripura da su apunba confirm case masing lising manga ga chahum marfutaret sukre ngasi nongna mioi chamaga nifumathoi positive oiki chamaga nifuni na discharge tawkibaga loinana apunba discharge tawkibagi masing lising ahum ga chatruk supna manga sukre lising amaga chatret kuntra mapan na active oiri ngasi nongna mioi mari amasu laikanaba ngamdana leikitabadagi apunba leikitabagi masing kuntaret sukre. Meghalaya da apunba confirm case masing chamapan subna ani sukre ngasigi oina mioi kunipan positive oiki chaniga humpu marina naba phakre chatrukka kuntra humdoina active oiri leikhidabagi masing manga sukre.
India apunba confirm case masingna lakh 19.3 henkre. Ngasigi oina hojik fawda lising kumapan supna humudramapan positive oiba thengnakre. Masida Maharashtra, Karnataka, West Bengal amadi Assam yauna state 13 gi report watlibane. India active oriba case masingna lakh 5.95 muk henkre. Naba phakibagi masingna lakh 19.1 henkre. Ngasigi oina hojik fawda mioi lising kunithoiga chamapan kunipan naba phakre. Laikidabagi masingna lising kuntrani panga chonga kuntrani thoi sukre. Ngasigi oina hojik fawda mioi chahumga humphutaret laikanaba ngamdana laikidre. Malemda ngasi nongbagi hojik fawbagi oina positive ki masing khwaidigi yamba amasung sibadasu khwaidigi kwangliba si India ni. Aroibada atopa pausingda. COVID vaccine puthoknaba hotnabada malemda kanna hidanaringai matamasida huna akanba warning ama tawrakre. Vaccine na COVID ngakthokadoriba si limited oigani. COVID su atai human virus gumbani kaidongaida silver bullet phangba ngamloi hairakre. India gi rajniti luchingba phamnaiba kaya mathang COVID positive orakli. Karnataka gi CM VS Yediyurappa COVID positive oikibaga loinana mahaki staff taruksu positive oikre. Tamil Nadu ki Governor Banwarilal Purohit su COVID positive oikre. Madhya Pradesh ki hanana positive oikraba CM Shivraj Singh Chauhan gi second report su amuk positive oire haire. Panbayavadi hauzik Union Home Minister Amit Shah Delhi gi Medanta Hospital da positive oiduna layinglibani. Dr. Guleria na luchingba AIMS ki team ama Medanta da chatuna Amit Shah gi phibam yengshilagani haire. Panbayai haukiba thangza numitta Amit Shah ga unaruba Union Minister Ravi Shankar Prasad so self isolation da lairibani. India da Oxford University AstraZeneca COVID vaccine gi phase 2 amadi 3 clinical trial chathanabagi damakta Serum Institute of India SII Pune da DGCI na ayaba pirakre. Mato sumna DGCI na ayaba pikhiba sina COVID vaccine puthokpada yangshil halagani haina thajanari. IPL 2020 September 18 dagina November 10 fawbagi manungda sanaragani. Ngarang numidang IPL Governing Council gi virtual meeting amada hariba wari basi lawkhibani. India gi COVID ki oriba phibam asida mideng thamlaga tournament asi UAE da sananaba lepna khibaga loinana Dubai, Sharjah amadi Abu Dhabi da match sing sanaragani. Numit yankai humdoi ni gi sanagadoriba tournament asigi final match November gi tang 10 da sanaragani. Loinana IPL sanaringai gi manungsida Women's T20 Challenge so UAE da sanaragani. IPL playoff week ki matamda women team ahumna match mari sanaragani. Ngasi gi oinadi Arambai News Guwahati da Manipuri Pao sandokchaba matang solution jabaga loinana amukasu hanna kurumjari.